Mujing tabir bu khoi pun nok pu image TV na taram na okcha bagal loyana Rajesh Kumar na khumjari ngasigi maru pauda lambi gi saruk sing da bicycle track hapina na ba rims ki director Professor G Sunil Kumar na appeal torli Prime Minister Narendra Modi hayeng nongthil bot haidok pu loyer ba matung mamangi Prime Minister hairagani haina Congress na Phadok Ising Echaona har lupa Lakh humra hen bagi amang atathohan Mangkhre loyana hanagi Brahmos Aerospace Private Limited ke engineer Nishant Agarwal Pushigi Phadok Pikhre mapung pau lobirase lambi ki saruk amadi institution sing da cycle track thambina na bagi apamba rims ki director Professor G Sunil Kumar Sharma na Phadok ngasi World Bicycle Day ga mari leinana Manipur Adventure and Mountain Biking Association Doctor on Pedal Imam Manipur Branch Bicycle Mayor of Imphal Idol Club Teraga khusam naduna rims Imphal na sinduna rims Jubilee Hall mamang dagi lamtha kiba bicycle rally aduga mari leinana wapam asi Professor G Sunil Kumar na Phadok khibani Cycle rally adu Uripo Canteen Northong Tera Lambi Fauduna Oriental College mamangdagi U-turn tawrba matung Tera Idol Club da Lucian ki Professor G Sunil Kumar na hai matam amada cycle asi pak channa thaunaram labasu hojiki mirol da cycle thawgi chang aduki matik Mangkhre adumapu cycle thawgi kanaba mayamna henna khangnare minute tarakun gi asang mathabak chatpa matamda cycle da chatlabadi health khakta natana environment su kanaba purakpa ngamgani haraduna Manipur gi lambi chinba asina su mama apa oibasingna masa oibasing lambi da cycle thawba thohaningde maram asina lambi gi sarukta cycle track haplabadi cycle thawgi chang hengalakani haibagi thajabalai maram aduna lambi gi sarukta bicycle track hapinana ba ofamsu appeal tawki Overall, again, once again, I am body health benefit laire, environment benefit laire, but sustainable transport ama oina. We pick up a second Toraga, we bazar cava, traga, school chat, panatra tuition chat, padabo, as minor lady bungasigi group sina. I am the dugi awareness which hunting. Thank you. Hayeng Jun Tangmari Lok Sabha gi outer su inner parliamentary constituency gi vote masing thige dabana maram oiraga National Highway 102 Thawal district manung chathok chasinda ayuk pung taruk tagi numidang pul nipal fawda ahongba amadi athingba leigani Imphal dagi kakching tamna lakpa gari sing IBR Nepra Sarangpat road ta divert tawrga IBR Wangbal Hayal Labuk Pali road powerga Wangbal bazar da laklaga chatkani Khambok lomdagi Imphal lomda lakpa gari sing IBR Nepra company road ta divert tawrga IBR Charangpat Nepra junction powerga Yaripok lamkhai da laklaga chatkani Khongjong lomdagi Imphal lomda lakpa gari sing IBR Wangbal Hayal Labuk Pali road ta divert tawrga IBR Charangpat Nepra junction powerga Yaripok lamkhai da laklaga chatkani haina traffic police Thawal official in charge Phadok pa Cherol amana hari loina counting staff singi gari parking na Wangjing lomdagi lakpa singi damak athokpam junior high school ground veterinary office campus ta oigani Thawal lomdagi lakpa singi na HDFC bank amasung Tata Motors Thawal gi area sing da oigani counting agent amadi security personnel singi oina Kakchin Palel dagi DC office Thawal da lakpa singi damak Khambok Higher Secondary School amadi SP office opposite laiba public ground oigani Imphal lomdagi lakpa singina Thawal Mela ground amadi Chawyama Higher Secondary School ground oigani haina Cherol duna makatarakli Hayeng dagi state asi yauna India da India Alliance ke lengak ama laktuna Anobo Prime Minister Amat Lairgani haina Manipur Pradesh Congress Committee gi senior spokesperson Ningombam Bhupendra Maitaina Phadok ngasi Beti Road laiba Congress Bhavan da pangthokiba paumi singa unawa amada
wafam asi phongdokladuna Bhupendra na hai hayeng June mari gi nongthil dagi India Alliance ki anauba political history ama haurgani haibagi asset pa thajabalei housing center lenga pairiba Prime Minister Narendra Modi nongthin vote haidok pa loyarba matung mamangi Prime Minister hairagani majority oina chaniga marpudra manga seat phangduna India Alliance ki anauba lenga laklagani state asigi oina outer amadi inner animak amadi center dasu India Alliance ki lenga laktuna onba anauba khunai ama oirgani Chief Electoral Officer Manipur na hai kiba section thorangi matung dasu khudingbak alert leiduna sem saba loire pamdaba thodoksing tholakani haibagi thajaba leite amadi niyom chumna vote masing thigani haibagi achetpa thajaba lei haiba opam phongdokhi will have a new national government called India Alliance government. Our two India Alliance candidates, precisely the Congress candidates from Manipur, both inner and outer, will win with thumping majority, and we seek the blessing of the people of India, the people of Manipur, that in this journey of a better India, in this journey of better Manipur, we will work together. Thank you. Kakting district ki Hyanglam Wabugai Lamkhai Ketel dagi Sugnu Phawgi lambi asibu lenga ki mari leinaba singna haukiwa chahi kaya sembidana thamliba asigi mayokta miyam gi oiba achouba khongjang ama changchinnanaba sem sakre hiram asiga mari leinana district asigi lamjau da leiba khungang sengwat sagat lupna sinduna lamjau maya lekai da district asigi Hyanglam Wabugai Lamkhai Ketel dagi Sugnu Phawbada leiriba khulsing lusingba sing yauna mifam ama pangthokre hairiba mifam aduna miyamna Indo Myanmar Sugnu Road hairaga khangnariba lambi asibu lengakna haukiwa sahi kya sembidana thamba adubu akanba mawngda condemn tawki mifam aduda phibam soklaba lambi asida chatliba miyamna thengnariba awaba kya asigi yenglaga athuma tamda lengaki mari leinaba singna lambi asibu chamhanba amadi takchinnaba committee amasu semkhi hairiba committee asigi makhada lambi asida chatliba miyamga loinana athuma tamdagi khongjang kya sangchinnanabasu warep lawki Panbaya bade Indo Myanmar Sugnu Road harga khangnariba lambi asi Hyanglam amadi Sugnu esigi miyam gi yamna maru oiba lambi ama oibana assembly session da phawa Sugnu esigi MLA Keranjit na karak hanna pukhatuna sembinanaba haijakiba laikhrabani cycle remal na maram oirga lamdam asida chukiba ka hena nong na maram oirga thokliba ising ichauda ka hena Sohalaba Imphal East District tab low singuda changdaba yadraba har fertilizer watpagi khudung sadaba lawishingna mayok naba yana leire lupa Lakh humdra henbagi har Echaona amang ata thuankre Echau asina maram oirga ahlup lairik imam laikai amadi laifam khunaugi godown da thamba har maru oina urea MOP NPK amadi NPG lupa Lakh humdra henbagi mamal oigidaba bag listing ahumga chamwa hena isingna samthokre hairiba har sing asi Imphal East District ki Pangai Road Lamlai haingang amadi khuraina singba tongan ba fertilizer agency singi oina June thada pikhigadaba singni hairi hojik low singugi fantha yorokpa iroinana lawmi singda matam sana har sing phanghan bada awaba amadi oigadori ising isau thokchilakpana maram oirga Lokthok pada khudong zada badagi ising thumjinduna laikhraba matung isingi imaikra hantarak padagi ngasi hargi dealer oiba thaudam sarat singna haktengna chattuna yenglubada harbet ayamba isingna tamthokhi badagi ahangwa bek kaktamak ngairamba thengnarakibani oiram liba mong asida nuaitawa phongdokladuna hodam saratna pomi singda hai Mafam ahumda thamliba har sing asi tongan ba har ge agency singda pikhigadabani adubu khanghaudana tholakhiba Echaona maram oirga hairiba har sing asi ayamba loina Mangkhre mangkhiba har sing china maram oirga Imphal East ki lamwi singda matam chana har sing asi marangkaina phanghanbada awaba amadi oirba yai mahai marong marangkaina puthokna widamak har matam Chana happy ba mathautai hojik lamdam asida low pantha yoksilakpaga iroinana lomi singna
मथौ तारिबा हारसिंग असि मतम चाना हाबहौदबदगी पोथोक हंथरकदरा हाइबगी नुंगरांगबा फावी मरम असिना लेंगाकना ओइरकदबा फिल्म सिंग असिदगी ngaktoknaba paikhatpa yaba thabak thoram sing paikhatpinanaba phongdorpaga loyana mangkhriba harsing asigi reimbursement tawinanaba su appeal torki handak thokiba ising ichaw asina miyoibagi mahusagi punsida chawna akaiba pibada natana lo singugi lamdasu chawna akaiba ma wehelle haina phongdolakhi wa pigiba beksangwa pibada beksani mu lukra sundu suraidu adudana mogina ising thumbadi nati ising padhabada mai to sandaksi loina ko tawre pisam sinu to na mai awabati loi oire hadakse engonda su kana tawre sarkar gi saipagi kitang mati pangbiba yaragadi injan na media gi to Department of Psychiatry RIMS ki Nifutare Chuba Pokemon ki Thoram Ngasi Department Asigi Dr. Kamal Hall the Pangtokri Thoram other RIMS ki Director Professor Dr. G. Sunil Kumar Sharma Department of Psychiatry ki Head Dr. S. Gojendra Medical Superintendent Dr. Nepram Sanjib Amadi Deputy Director Administration R.K. McCall Dr. S. Ganeshwar Sharma Dr. N. Hiramani Dr. M. Akshay Kumar Amadi Foundation Day asigi organizing chairperson Professor R.K. Lenin President member sing oina saruk yaki thoram aduga mari leinana Director Dr. G. Sunil Kumar Sharma hai malem oina psychiatrist na naraba miyoi sing da piriba matam gi khudong sawa piriba asi thagatli psychiatrist leinana naraba anaba sing gi awa ana singbu pung leitana tariba doctor khuding bak nasu patient sing da matam pihanningi RIMS ki administration gi makaidagi psychiatry department asi multifaceted ohnanaba honagani amadi department asige faculty MD PG na singba hengadahan nabusu honagani loidana kunai asida department asina achobu mateng pangli makata na su department asina kumang soksin na chatuna kunai asige thabak tawba ngamnanaba honasi haiki multi-level, multi-faceted department in future, so they will have a thorough discussion with the stakeholders. Then one very important part of the psychiatry is over a period of time. And now we have 3 PGs, we will be increasing the number of also the PhD maybe, so the number can also increase. At the same time, I would like to mention about the clinical psychology, which is one of the most unique feature all over the country. We are one of those real institute where Indian Red Cross Society Manipur na haukiban with Karni gi mamangdagi Manipur gi mapam kayada chukiba nongna mapam kharada chawna awa mayok na duna amang ata thoktuna yum kai kaya ichaw gi awaba mayok na duna amang ata thon batan natana hauji chu yum changba yadna leiriba mapam singda Indian Red Cross Society Manipur State Branch na koina satuna afawa ising pinunabagi pandamda thakna chananaba afaba ising khudaki oina semduna miyamda phanghanbagi thorang ama oina ngarangdagi hauduna paikhalakli thorang asigi makhada nambol khabi gi mafam ahum sangakpham na singma hena phibam soklaba ising gi awaba mayok na mafam singda changduna machine sing thinduna miyamda ising phanghanki loinana ahenba machine sing hapkatuna miyamda makhatana afaba thaknanaba ising phananabagi thabak sing pakhathigani hena ising awaba mayoknaba singna pau phawiraknanabasu Premjip Nauroibam Media Coordinator IRCS Manipur State Branch ki maikedagi kanghalakli Cyclone Remal gi chechengna Manipur da nong leptana chukhiba aduna konthojum SC gi manung sanba khabi maning lekaida anouba sermitlona thaknanaba ising gi mateng pangkhre anouba sermitlon gi secretary yai machin khamna phongdorokpada hokiba thagi kontaruk tagi leptana churakhiba nongna maram oiraga konthojam SG khun kaya isingna thumjin khibana thaknanaba ising phangdabana awaba kaya mayok naramba adu anawonba sermitlona thaknanaba ising phanghanduna mateng pangmani
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯈꯨꯟ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈꯤꯒꯅꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯅꯁꯨ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ All Manipur United Clubs Organization Amukogi President PH Nando Luangna lusingduna Amukogi teamna ising isaw awaba ng laba Nambol area da laiba relief camp from singda chatuna seng Mangkhre ngasi seng mateng pangkiwat Nambol area da relief camp hangduna laiba from singdi Nambol High Secondary School P Ibomsa Children Nursing Junior High School Laitonjam Primary School Laitonjam Makha Mafam sing asida punna sengbek nipan pikhi makha tanasu Nambol makha lekai youth sports development clubs Nambol Babon Mandop amadi Nambol makha LP school na singbatsu cheng mateng pangbagi thawak chathakigani mara paibi amadi atai club organization kayanasu ngasigi mateng pangba sida saruk yaki hari How given with Karni Mamangdagi Manipurda Amukta Toki the Monda Nonka Hena Tabadagi. Ising is on our Nangla Pazasing the Oab Saitenkaya, Nanglingature Asida, no mother Chang Davayadro Polam, Cheram Singh, Kudam Oina, Alu, Hawaii Tum, Tau, Janam, Asida Singh was sing Asigi, Hana Lerma Maldagi, Hengatna, Juan Bagi Pau, Tarak Pasi, Live Activity Haina, Mahiro Luk Taruki, Wangangloi, the Samgesu Secretary General Oibab. Nongthombam Toytoibana Pongdroli. Kuyathong the labor KSAG, Loshang the Pangtopo Paugi Mifum Amada Mahan Hai Tokliba Ising Ichao Asina, Dukandar Sing the Su Awaba Mayok Nabagi Pau, Miam Tanari, Tawutabu, Dukandar Sing na Awabatari Haidana, Hana Stok that Lahoriba Pot chasing Adu, Mamal Hena Yonduna, Chapmanana Awaba Mayok Nariba Praza Sing the Gay, Kongot Kani Haibi Wakal Adudi, Tadopiu. Mi warabasu aidi nuaitaba yade habi wakal thadok piraga awaba sipunna mayok yamina sipundokhi makna makha tarduna hojik leiriba phibam asida paliba lengak asinasu mityeng changbiraga dukandar singsu mangdaba amadi praja singdasu hena awaba pidaba mawongda sinbinanaba mahiro luk tarukki makedagi lengaki pokning chingsinjari loinana mapalamdagi pusilaktaba yadraba polam sing adusu lengakna ahenba mityeng changbiraga Iramdam asida nomad changdaba yadraba polam singi stock watananaba sinbiyu amadi dukandar singda mahiro luk taruk na tawjariba apil asigi mayokta pot chaygi bamal wangna yolamba thoklabadi madugi paukum sapchana leibak miyamgu loinana pinanaba honagani haiki aduga praja singda hena awaba pirpa taragadi akoi mahiru luk taruk su tumina yendun leroi aduga masigi damukta akoi chapchaba akoi pakum pina wi damukta pra lebang myam praja myam loinana mahiru luk taruk matam chupagina lepaga lei hai wafun se masima ai media gi thongda mari leina bo authority madi dukan phambi be chino sinima phongda apil tawjari aduga akoi khunimak si kunna himinasi awaba su kunna thengnaminasi nungai bi kunna nungai minasi wafun se mai media gi thongda aujanjari Manipur Chuki Bakan Manongna Maram Oiduna Ising Ichaugi Tona Owa Mayok Nariba Kairang Awang Lekaigi Maitei Fangal the All Manipur Women's Voluntary Organization Amawa Amadi Poi Lemerol Marapai Apunba Manipur na Sindana Nomo the Chandraba Yadraba Chana Tanabugi Polam Sing Mateng Mangkhre Mateng Pangboy Kongchat Adugamai Lenana Amawagi President Y Kunzararin na Pongdoropada Ising Isauna Miam Kam Tengna Wanaring Echer Asida Dukan Pamduna Lalol Itik Tauriba Mio Singna Pot Kimamal Hengatna Yon Bagi Tawak Taubigano Amadi Manipur Lengana Su Dukan Singda Ahen Bam Yang Changbiu Loyana Ising Isaun Awabataraba Miamgi Kanduna Angambab Ateng Pangduna Aikoi Puna Hingmina Bagi Waklon Adu Taminasi Hanasu Pundoki Cycle Remal Namaram Orga, Lamdam Asida Tokiba, Ising Echaona, Sohalaba, Infal SK, Manungchana Labor, Lifeform Kunoda, Lifeform Kuno Flood Relief Committee na IJAR South Kusam Naduna, Medical Camp Ama Lakidagi Committee Hall the Pantokre, Hydra Free Medical Camp Asida Mafam Asomgi, Echaona, Kudung Sado Mayok Nahalaba, Miamgi, Tongan Ba Anava Singh, Lion Kick.
Medical camp asigi matang da laipam kuno flood relief committee gi member NG Rakeshor na hai numit kharni gi mamang da ising isaw na maram oiraga ka hena ising thumjin ki wampham kaya gi imung kaya chapagada wampham sing da thaidok nakhi hojik ising gi imai sing tapna hanthakiduna machin oiba mafam kaya di khara sapare adubu laipam kuno gi manung salan thong paring sing di hojik chu adumak ising thumjin duna leiri asi mak khudong chadra film asida maike asong gi praja singna ana layang khudong chadaba ama mayok nariba asigi yengduna kharata oirabusu mateng oinanaba kem asi pangthokpani haiki nakal amaromda laifam kuno flood relief committee na ising ichaw asina maram oirga khudong chadaba mayok naraba Imphal Free Press ki Paumi B Rakesh amadi Image TV kaksingi Paumi Oken luang da chanana polam sing Pikhre Indian Icon Award 2024 ki Presidential Humanitarian Award Jitendra Ningomada Pikhre Award asi India ke state singdagi tongan ba platform kayada thabak tawri miyoi sing khangatuna kite scrap production na sponsor tawduna pib award amani award asi tha asigi amada Punjab ki Ludhiana da pakthok kiba IIA gi ahum suba edition da mana asi phangli haiduna lauthoki hiramasi matang da award asibo phanglakraba Jitendra Ningombaga Image TV ga haktengna unaruba amada awardi masamangna phongdorokpada Manipur gi apunbagi saktam kaidana ba amadi Manipur da laiminariba phurup khudingmak amaga gi barakta nuksi chanana laiminanaba hotnariba civil society organization singi miyoi singna lawgudaba thaudang yam chawi haukiba sahi gi me ahumdagi hauduna ngasi fawbada chathariba lan asi ekhoi punna thengnaminanaba mathautai lan asi mapalamdagi changlakpa chinkuki narco terrorist singna Manipur gi apunbagi saktam thugainanaba hotnarakpani lan asigi waruchin ama puraknanaba hotnabada Manipur lariba political party khurimak amata oina hotnaba amadi lan asi party amatagi mathakta hauba lan nate congress lengak pairabasu amadi hojik lengak पायरबा बीजेपी ने लेंगा पायरबसु अदुमक लांदी तौरकनी मसी कुकी सिंगना मतम कयागी ममांगदगी प्लान तौदुना लेरकलबा थौरांग अमनि हायनसु फोंदोखी पावन सिंह आकनी मकुल सिंह चटनी अतोपुम लाकनी मनबी कोकोमी से अपुन बोडी मनी मणिपुर दा ले सी सो मैसिंग अपुन बोडी मनी से मायन सी एक्सेप्ट ऑफ यू कोकोमीना आराम थबक तरोय कोकोमीना लेबा मियांग थबक तरोय कोकोमीना लेबा मियांग दम का तो ने दु लेबा मियांग दम दम चीन तो जेरो मायन सिस्टम मॉडल डाउन तो या वाही वाता या फुदो पुना चीन तो जेरो को सु माय हो पिन मायन यो नते से आई सी अखोई नॉर्थ ईस्ट मिडो की उठाम दा TV coaching udah mulai hasil. Pambaina lusingba UNLF na landam asidagi mayai ka sinjak maru fangna muthatnaba changchilak liba khongjanggi manungchanna miyoi ani dagi kg amagi brown sugar amasung soap case nifu amadi vel humra manga da haptuna purakpa heroin number 4 sing phagatuna miyam mangda mai thaduna Mangkhre Lup asina mayai ka chinjak ki mayok ta changchilakpa khongjanggi manungchanna hokiba me kunthama thoida Imphal East District ki Hatta Bazar da drive ama chathaki haiba drive aduda Thawal District ki Kaibung Makha Laikai dagi Moinam Umar apokpa laikhidraba M Ali amadi Irong Umang dagi Jachabam Sahidur Chahi Kontrapan apokpa CS Burhan asi yamlaba drug sing aduga konana fagat ki pharami ani aduda wahung pahung tawuda drug adugi aseng bapu asi irong mathak laikai dagi sesabam Zuma Khan chahi nifu apokpa CH mantri ni haiba khangmangamle maram asina hairiba Zuma Khan asi namit mangani gi manungda party da changjar kadabani hairi toina phagalaba mayai ka polam sing adu lup asina langol apunba maira paibi lup Universal Mothers Organization amasung World Maitei Organization haiba lup ahum asige imasing da sinaki amari imasing asina drug sing miyam mangda khudakta mai thaduna mangan ki panbaya badi pambaina lusingba UNLF na mai thaduna mangan kiba drug asi malem gi kaithel da lupa Lakh humra rongi oiramgani haina palli प्रधानमंत्री ग्राम सड़क योजना PMGSY की मखादा कुंभी केंद्र की वांगू इथाई
naudang khong gi tongan tohan bak khungang amaga phaunaba yaba lambi sing sem gi thawak paikhatnanaba thorang tore haina MLA S Premchandra na phongdokre wafama sing asi kendra asigi manungda leiba 29/23 wangu ahluk mayalakai community hall da BJP kumbi mandal amadi wangu ahluk mayalakai women development committee na sinduna ngasi MLA S Premchandra na lamdam dugi praja miyam ga loina chawkhat thorang ki thabak thorom singi matang yauna hana mamang da tongan ba political party da yoramba imung marifugi mioi kaya nauna BJP da yorakpada MLA amadi Mahaki loina bi S ibe mana lengyan jan biduna taram opoi tharam da phonglokibani MLA na hai state asida enkhalak liba yut kaya nisagi ipak tagi kannana ba yauna akoi bagi phibam ngak senduna mausai khal kaidana thamnana ba sarkar asina paikhalak pa thabak thoram singda samaj gi mayok ta leiba mioi kharagi thoin sinna ngasidi aikoi punama awaba kaya mayok naribani masigumba kaya si thingnana ba hotna ba sarkar asina Laukiwa thaudang kaya adu Manipur praja nungsi bakira natraga Manipur mangnanaba tawbra haibadu praja miyamna khanglaktuna ngasidi mabal yamlaba miyamna BJP gi lengak asibu thajabiba amadi miyamgi pakholoi oijariba aibu thamoi gi oiba nungsibu gi mari thambirakpagi damak thagatpa phongdokki baga loinana praja miyamgi tawriba thabak thoram singda hena fajahningduna tawhaningba thabak sing amadi awat apana singba Lairabasu Kangan Biru Haina Apel Tauki Thoram to the Wangu Gram Pansayat Amadi Wangu Terakhong Gram Pansayat Ki Committee Ki Chairman Singh A Kesurjit Amadi P Baleshwar BJP Kumbi Mandal Gi Maru Aiba Thopu Singh Upa Pradhan Singh Ward Member Singh Su Saruk Yaki Manipur Ki Tunganba Social Organization Kaya the Yauduna Kunai Gi Chawkhat Nanaba Thoram da Oinam Apunba the Look Labor Club Organization Oinam Municipal Council bu Lamjing Lamtak Lamba Bishnupur District ki Manungchan ba Oinam Mamang Lekai dagi Dr. Oinam Sawa Maitei Sahi Humbutruk Apokwa Madumangol Amadi Apokpi Sawbina Hokiwa Me Thagitang Kontrada Kangaudana Lekidabada Awaba Pongdo Pagitharam Ama Oinam the Labor CSO Club Organization Punamakna Punna Sinduna Oinam Mayalakai Community Hall that Nasi Pangthokre Thoram to the Langban Haikat Tambaluk Oinam Municipal Council Oinam Apunba Mara Paibiluk Educational Trust Oinam Oksoi Grazing Ground Protection Committee Tangleipung Sangat Pat Naharol Oinam Pesu Oinam UKCCL Oinam RSC Oinam Development Committee OTYC Oinam Usak Khangdabi Seva Committee Relief Camp Thambal Marik College Oinam Gi Musingna Laiwa Khrawa Dr. Oinam Sawbugi Thawaina Lairamland Ingna Signa Lairunaba Minute Ani 2 minute Leptuna Taibang Sambi Mapugi Mafamda Tauniki Amadi Laki Drabaki Mafamda Haikat Laikat Tamduna Nikai Kumnabasu Utki Ethno Heritage Council Herikongi Founder Secretary General Ningombam Priyobaratana Manumatam Sadan Laikidabada Herikona Thamoi Shokna Wa Pongdorli Ningombam Priyobarata Chahi Humapan Sukre Mahak Basiko Mamang Lekai Dagini Apopagi Mingna Laikidraba and Ibom Sa Kawi Mahak Jungitang Ama Amadi Anigi Lonaba Ahing Nong Yai Matungda Masagi Anaba Amana Maram Oerga Laikidabani Mahakna Laikidabada Ethno Heritage Council Herikongi Mayai Loshangda Awawa Pongrok Pagi Mifum Ama Herikongi President Y Sujit Kumar Kumanna preside to na Pangthoki Mifam Duda Look Asigi Executive Member Sing Amadi Advisor Sing na Laikidrabagi Mafam da Ikai Kumna Utuna Minute Ani 2 minute Leptana Awaba Pulukibo Loinana Laikidrabagi Tawaina Taibang Semba Mapugi Laikolda Ing Signa Labor Ohenbiu Haina Tony Jaki Masida Natana Laikidrabagi Imung Manungi Awaba Su Lupsina Saruk Yarakli Brahmos Aerospace Private Limited Tagi Patharaba Engineer Nishant Agarwal Bu Nagpur District Court na ngasi punsi chupagi Phadok Pikhre Pakistan gi Intelligence Agency ISI gidamak pau pithok pisin tawbada Chennai haiduna Agarwal Bu Official Secrets Act ki makhada phakibani mak sahi 13 jail da thamlagani lupa 3,000 kaksu
wakong sel oina thianki Additional Session Court Judge M.B. Deshpande haikibda Criminal Procedure Court ki makhada Agarwal maral leire ITA ki Section 66 Clause F amasung Official Secrets Act ki tuan ba section singi makhada mahak chairak phangningai oi Special Public Prosecutor Jyoti Wazani na Phadok kibada Agarwal bu Official Secrets Act ki makhada court na Chahitra Mari Phadok Pikhre loina lupa lising ahum fine Tian Ki Nagpur da leiba Brahmos Aerospace ke Missile Center da Technical Research Section da Agarwal thabak tormani lising ani tara Nepal da mahak Military Intelligence amasung Uttar Pradesh and Maharashtra ki Anti-Terrorism Squad kapunna Chathaba Operation Amada Nishant Agarwal Fakibani Hanagi Engineer asi Indian Penal Code amasung Stringent Official Secrets Act ki makada SARS kaya mayoknari Pakistan ki Inter Services Intelligence ISI ta Technical Information pitu I hai bagi damak Agarwal maral leire haikre Southwest monsoon gi ahan banong surak pada chahi chamaga control hum dogi nong subagi chang numaijing numita Bengaluru gi record thugai khre hari India Meteorological Department IMD na thadok pauda Bengaluru city da numaijing numita chamaga taramathoi dasmik ama yona nong chukhi lising chanipan marpudramathoi gi jun tarukta chamaga chupna ama dasmik taruk yona nong chukhi bagi record thugai khre hari IMD haikibada numit kharani city aduda nong takigani Bengaluru city asi nong kanna chuwa mafam ama oiri thagi oina nong chubagi chang asi lising chapan marpudra tarukta junda chani dasmi ani yona nong chukhi bagi record leiri akan ba nuksit jauna chukhi ba nongna city asigi mafam kaya da sohan ke Bruhat Bengaluru Mahanagar Palika na haikibada ngarang complaint chaniga marfu mga fangki complaint ayambana lambida amadi garida u tusilak pagini hari upambi turak pagi complaint chaniga taruk kusa tekthar pagi complaint nipuma toy ising thumjilak pagi complaint na kuthani pani haina BBMP na phongdokli sana bagi po Wabugai Awang Lekai Youth Development Association Walidana Sinduna Wabugai Awang Lekai Community Hall da Chathariba Kunmarirak Suba Arambam Samarendra Ningsing Kumon Knockout Kendra Wise Open Kang Tournament 2024 ge Ngasisana kiba Nambol Kendra Kangkutna Yumbu Eriba Walida Kangkut Wabugai Kendra Bu Panjal Kunma Apan Tarani Toida Maite Bu Pikhre Hayengi Oina Match Leroy Hadi District Kang Association Jiribam na sinduna Jiribam ki Bawprada laiba Lamland Committee Hall kam Kang Sangda Kasar Assam gi Kangkhut ani yaw na punna tim tara na saruk yaduna sanariba tarama thoi suba asangam Lakhiton Devi Memorial Fixed Kang Tournament 2024 gi ngasi sanakiwa match da Lamland Evergreen Club Bawpra ena sorok atingbe Youth Club Sibu Panjal Tarani thoi taruk da maitiwa piki ngasi match ke 8% singna referee aduga iboton singna scorer oiki hayang nukilpung ama taba matamda mitei naha club ningthembonga ichal club divonga chanagani aroibada maroy po amuhanna lambi ki saruk singda bicycle track happy nanaba Rims ki Director Professor G. Sunil Kumar na appeal thoroughly. Prime Minister Narendra Modi hayang nung til bot haidorok pa lawyer ba matung dagidi mamangi Prime Minister hairagani haina Congress na Phadok ising Echaona har lupa Lakh humdra hen bagi amang atatoon kre loina na Hanagi Brahmos Aerospace Private Limited ke engineer Nishant Agarwal Pushigi Phadok Pikhre ngasi damak tadi PAODAM pijaba matang asil losinjare bidang tabir ba khwai punako amuka hanna khurumjari